ꯅꯪꯕꯨ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯀꯣꯔꯧꯒ ꯈꯪꯅꯩ ꯍꯥꯏꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯏꯕꯦꯝꯃ? ꯔꯤꯇꯥ ꯃꯅꯦꯗ ꯌꯦꯡꯕꯇꯃꯛ ꯌꯦꯡꯉꯤ, ꯄꯥꯎꯈꯨꯝꯗꯤ ꯀꯔꯤꯁꯨ ꯄꯤꯗꯦ꯫ ꯀꯨꯟꯖꯦꯅ ꯍꯥꯏꯌꯣ ꯍꯥꯏꯌꯣ, ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯅꯣ? ꯈꯪꯕꯨ ꯈꯪꯅꯕ꯭ꯔꯣ ꯅꯪꯕꯣ? ꯔꯤꯇꯥꯅ ꯇꯞꯅ ꯈꯪꯅꯩꯌꯦ꯫ ꯀꯨꯟꯖꯦꯅ ꯑꯗꯣ ꯏꯕꯦꯝꯃ, ꯏꯅꯦ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯦ꯫ ꯀꯣꯔꯧꯕꯨ ꯍꯟꯊꯅ ꯎꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ, ꯃꯥꯁꯨ ꯌꯥꯝꯅ ꯐꯕ ꯑꯉꯥꯡꯅꯤ, ꯁꯨꯕ ꯅꯣꯝꯕ ꯀꯟꯕ, ꯍꯣꯠꯅꯕ ꯂꯦꯞꯇꯕ ꯌꯥꯝꯅ ꯐꯕ ꯑꯉꯥꯡꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯅꯗꯤ ꯍꯌꯦꯡꯋꯥꯏ ꯌꯨꯝꯕꯥꯟꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯂꯕ ꯀꯥꯟꯗꯗꯤꯅꯦ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯗꯧꯔꯤꯕꯅꯤ꯫ ꯔꯤꯇꯥꯅ ꯅꯤꯅꯦ, ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯄꯥꯝ ꯄꯥꯝꯗ ꯂꯣꯏꯅ ꯈꯦꯠꯅꯕꯅꯤ꯫ ꯑꯩꯅ ꯄꯥꯝꯖꯈꯤꯕ, ꯅꯨꯡꯁꯤꯖꯈꯤꯕ ꯃꯍꯥꯛꯇꯨꯗꯤ ꯐꯅ ꯂꯥꯏꯔꯕ ꯑꯋꯥꯕ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯇꯣ ꯑꯩꯒꯤꯅꯤ, ꯀꯅꯥꯅꯁꯨ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯂꯣꯏ꯫ ꯅꯤꯁꯥ ꯆꯥꯏ, ꯉꯥꯎꯁꯤꯟꯅꯩ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯅꯤꯅꯦꯅ ꯃꯥꯃꯗ ꯅꯝꯗꯅ ꯂꯩꯁꯤꯜꯂꯤꯕꯗꯣ ꯀꯔꯤꯒꯤꯅꯣ? ꯃꯗꯨ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇ꯭ꯔꯥ? ꯅꯤꯁꯥ ꯆꯥꯕ ꯃꯤꯕꯨ ꯀꯅꯥꯅ ꯄꯥꯝꯅꯒꯦꯅꯦ? ꯀꯨꯟꯖꯦꯅ ꯍꯩ, ꯑꯗꯨꯅ ꯊꯥꯏꯅꯒꯤ ꯋꯥꯅꯤꯗꯅ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯥꯃꯁꯨꯅꯦ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯦ, ꯅꯤꯁꯥꯒ ꯑꯃꯠꯇ ꯆꯥꯗ꯭ꯔꯁꯤꯗꯤ꯫ ꯔꯤꯇꯥꯅ ꯃꯥꯃꯅ ꯅꯤꯁꯥ ꯆꯥꯗꯅꯕ ꯍꯣꯠꯅꯕꯗ ꯅꯤꯅꯦꯅ ꯀꯌꯥꯝ ꯋꯥꯈꯤꯕ, ꯃꯇꯝ ꯀꯌꯥꯝ ꯆꯪꯈꯤꯕ, ꯄꯨꯝꯅꯃꯛꯇꯨꯕꯨ ꯍꯧꯖꯤꯛ ꯃꯥꯃꯅ ꯅꯤꯁꯥ ꯑꯃꯠꯇ ꯆꯥꯗ꯭ꯔꯦ, ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯔꯕ ꯃꯇꯝꯁꯤꯗ ꯋꯥꯔꯛꯈꯤꯕ ꯄꯨꯝꯅꯃꯛꯇꯨꯕꯨ ꯀꯥꯎꯗꯅ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤꯕ꯭ꯔꯥ? ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯥꯎꯊꯣꯛꯄ ꯉꯝꯗꯕ꯭ꯔꯥꯅꯦ? ꯀꯨꯟꯖꯦꯅ ꯏꯕꯦꯝꯃ, ꯅꯅꯦ ꯑꯩꯅ ꯋꯥꯔꯛꯄꯗꯤꯅꯦ ꯀꯔꯤꯗ ꯍꯥꯏꯔꯨꯔꯅꯤ? ꯅꯪꯒꯤ ꯃꯥꯃꯁꯤꯗꯅꯕꯨ ꯅꯤꯁꯥ ꯆꯥꯗ꯭ꯔꯕꯗꯤ, ꯒ꯭ꯌꯥꯟ ꯇꯥꯔꯕꯗꯤ ꯍꯥꯏꯗꯨꯅꯅꯦ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯛꯈꯤꯕꯅꯤ꯫ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯀꯌꯥ ꯑꯃ ꯅꯪꯈꯤꯕ, ꯃꯇꯝ ꯀꯌꯥ ꯆꯪꯅ ꯑꯩꯅ ꯋꯥꯅ ꯁꯦꯟꯅꯖꯔꯛꯄꯒꯤ ꯃꯍꯩꯅꯅꯤ ꯉꯁꯤ ꯅꯪꯒꯤ ꯃꯥꯃꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯃꯇꯝꯁꯤꯗꯗꯤꯅꯦ ꯑꯩꯅ ꯋꯥꯔꯛꯈꯤꯕ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯒꯦꯁꯦ? ꯔꯤꯇꯥꯅ ꯃꯣꯃꯣ ꯅꯣꯛꯂꯒ ꯑꯗꯨꯅꯤꯅꯦ, ꯏꯅꯦ ꯍꯣꯏꯅ ꯍꯧꯖꯤꯛ ꯂꯥꯏꯔꯦ, ꯄꯤꯗꯠ ꯄꯥꯗꯠꯄ ꯑꯋꯥꯕ ꯏꯃꯨꯡꯅꯤ, ꯑꯩꯅ ꯂꯩꯕꯗ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯔꯤꯕ ꯃꯍꯥꯛꯇꯨꯒꯤ ꯃꯅꯥꯛꯇ ꯑꯩꯅ ꯂꯩꯔꯨꯔꯒꯅꯦ, ꯍꯣꯠꯅꯕ ꯀꯟꯕ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯄꯨꯟꯅ ꯁꯨꯃꯤꯟ ꯅꯣꯃꯤꯟꯅꯔꯕꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯛꯑꯣꯏꯗ꯭ꯔꯅꯦ? ꯅꯤꯅꯦꯁꯨ ꯑꯃꯨꯛꯇ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨꯅꯦ, ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯤꯕꯨ ꯀꯔꯤꯗ ꯈꯦꯠꯅꯕ ꯈꯥꯏꯗꯣꯛꯐꯝ ꯂꯩꯔꯤꯕꯒꯦ? ꯄꯨꯝꯅꯃꯛ ꯏꯃꯥꯟ ꯃꯥꯟꯅꯕ ꯅꯠꯇ꯭ꯔꯅꯦ? ꯀꯨꯟꯖꯦꯗꯨ ꯔꯤꯇꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯑꯔꯥꯟꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯀꯔꯤꯁꯨ ꯈꯨꯝꯐꯝ ꯂꯩꯇ꯭ꯔꯗꯨꯅ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯆꯨꯝꯃꯦ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯏꯅꯦꯁꯨ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯥꯕꯨꯡꯅꯗꯤ ꯅꯨꯄꯥꯗꯣ ꯁꯨꯛꯄꯥꯝ ꯄꯥꯝꯗꯕꯒꯨꯝ ꯇꯧꯏꯅꯦ꯫ ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯅꯪꯒꯤ ꯄꯥꯕꯨꯡꯁꯤ ꯅꯠꯇꯅ ꯀꯅꯥꯕꯨ ꯂꯩꯔꯤꯕꯒꯦ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯨꯝꯁꯤꯗꯅꯦ ꯅꯨꯄꯤ ꯑꯅꯤ ꯁꯨꯅ ꯂꯩꯕꯁꯨ ꯅꯠꯇꯦ, ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ꯫ ꯏꯅꯝꯃꯗꯨꯅ ꯂꯩꯖꯔꯝꯂꯕꯗꯤꯅꯦ, ꯅꯪꯒꯤꯗꯃꯛꯇ ꯃꯥꯅ ꯂꯦꯞꯈꯤꯕꯗ ꯀꯅꯥꯅꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕꯗꯅꯦ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯉꯝꯂꯣꯏꯗꯧꯕꯅꯤ꯫ ꯏꯅꯦꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯀꯦ ꯍꯥꯏꯔꯕꯁꯨ ꯏꯅꯦꯗꯤ ꯑꯃꯔꯣꯝꯗ ꯂꯝꯂꯥꯟꯕꯤꯅꯤ, ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯤ꯫ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯁꯤꯜꯂꯤꯕꯁꯤꯁꯨ ꯅꯪꯒꯤ ꯌꯥꯏꯐꯅꯕꯅꯤ꯫ ꯅꯪꯅ ꯅꯝꯗꯅ ꯀꯣꯔꯧꯗ ꯂꯩꯈꯤꯕ ꯃꯇꯝꯗ ꯇꯥꯆꯧꯅ ꯅꯪꯕꯨ ꯁꯣꯏꯗꯅꯅꯦ ꯌꯨꯝꯁꯤꯗꯒꯤ ꯏꯟꯊꯣꯛꯂꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯅꯪꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯐꯪꯂꯕꯅꯤꯅ ꯏꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯔꯕ ꯇꯥꯆꯧꯗꯤ ꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯤꯃꯛꯅ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯦ ꯍꯥꯏꯗꯨꯅꯅꯦ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯗꯨꯅ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯗꯨꯅ ꯑꯗꯨꯝ ꯁꯤꯈꯤꯕ ꯇꯥꯕꯅꯤ꯫ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ, ꯏꯅꯝꯃ ꯍꯦꯛ ꯂꯩꯈꯤꯗꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯅꯣꯏꯕꯨ ꯀꯌꯥꯝ ꯋꯥꯅ ꯃꯃꯥ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯃꯆꯦꯠ ꯑꯃꯠꯇ ꯈꯪꯍꯟꯗꯅ ꯌꯣꯛꯂꯛꯄꯒꯦ ꯍꯥꯏꯕꯗꯣ꯫ ꯅꯣꯏꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯋꯥꯖꯔꯛꯂꯕ ꯅꯣꯏꯒꯤ ꯕꯥꯖꯤꯕꯨ ꯅꯣꯏꯅ ꯆꯥꯎꯔꯕ ꯐꯥꯎꯕꯗꯅꯦ ꯁꯨꯝ ꯋꯥꯍꯜꯂꯗꯤ ꯃꯥꯅ ꯁꯤꯔꯕ ꯃꯤꯀꯨꯞꯇꯨ ꯐꯥꯎꯕꯗꯅꯦ ꯅꯣꯏꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯈꯤꯅꯤꯌꯦ꯫ ꯔꯤꯇꯥ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯀꯞꯊꯣꯔꯛꯏ꯫
ꯑꯩꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣꯅꯤꯅꯦ? ꯑꯩ ꯕꯥꯖꯤꯕꯨꯁꯨ ꯅꯨꯡꯁꯤ, ꯗꯥ ꯀꯣꯔꯧꯕꯁꯨ ꯑꯩ ꯃꯥꯒꯁꯨ ꯂꯥꯞꯅꯕ ꯉꯝꯃꯣꯏꯌꯦ꯫ ꯀꯨꯟꯖꯦꯅ, ꯅꯣꯏ ꯍꯧꯖꯤꯛ ꯅꯍꯥ ꯌꯥꯝꯅꯁꯨ ꯑꯣꯏꯔꯤ, ꯀꯣꯔꯧꯁꯨꯅꯦ ꯃꯥꯅ ꯑꯄꯥꯝꯕ ꯑꯃ ꯑꯗꯨꯝ ꯌꯦꯡꯖꯈ꯭ꯔꯁꯅꯨ, ꯅꯪꯁꯨ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯅꯕ ꯇꯧꯔꯁꯤ, ꯃꯗꯨꯅ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤ꯫ ꯔꯤꯇꯥꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯩ꯫ ꯀꯨꯟꯖꯦꯅ ꯔꯤꯇꯥꯕꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯑꯁꯣꯝꯗꯁꯨ ꯊꯥꯁꯅ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯗꯨꯅ ꯔꯤꯇꯥꯅ ꯍꯥꯟꯅꯒꯨꯝ ꯂꯧꯕ ꯂꯥꯛꯀꯗꯕꯣꯏ ꯈꯜꯂꯗꯨꯅ ꯁ꯭ꯀꯨꯜꯒꯤ ꯒꯦꯠ ꯋꯥꯡꯃꯗ ꯂꯦꯞꯇꯨꯅ ꯔꯤꯇꯥꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯐꯅ ꯀꯨꯏꯅ ꯂꯩꯔꯕꯗꯨ ꯐꯥꯎꯕ ꯂꯥꯛꯃꯜꯂꯛꯇꯕꯗꯒꯤ ꯊꯥꯁꯅꯥꯗꯨ ꯇꯞꯅ ꯇꯞꯅ ꯃꯌꯨꯝꯂꯣꯝꯗ ꯁꯨꯝ ꯂꯥꯛꯄ ꯍꯧꯏ꯫ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯂꯥꯛꯂꯝꯕꯗꯒꯤ ꯃꯌꯨꯝ ꯌꯧꯔꯝꯗꯥꯏꯗ ꯊꯥꯁꯅꯥꯗꯨ ꯃꯁꯥꯗꯨ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯔꯛꯏ, ꯃꯀꯣꯛꯁꯨ ꯉꯥꯎꯐꯤꯡ ꯉꯥꯎꯐꯤꯡ ꯇꯧꯔꯛꯄꯗꯒꯤ ꯃꯌꯨꯝꯗꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯊꯨꯅ ꯆꯠꯂꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯌꯨꯝ ꯐꯥꯎꯕꯗꯤ ꯌꯧꯔꯦ꯫ ꯊꯥꯁꯅ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯀꯦ ꯍꯥꯏꯗꯨꯅ ꯗꯥꯔꯤ ꯃꯊꯛꯇ ꯃꯈꯣꯡꯗꯨ ꯍꯦꯛ ꯀꯥꯡꯈꯠꯂꯛꯄꯒ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯛꯇꯨꯅ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯄ ꯐꯥꯎꯕ ꯉꯝꯗꯗꯨꯅ ꯃꯁꯥꯗꯨ ꯂꯦꯛꯊꯔꯛꯇꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯔꯤꯇꯥꯁꯨ ꯃꯅꯦ ꯀꯨꯟꯖꯦꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯥꯁꯅꯥꯕꯨ ꯁ꯭ꯀꯨꯜꯗꯒꯤ ꯃꯇꯣꯝꯇ ꯍꯜꯂꯛꯂꯝꯕ ꯇꯥꯔꯦ ꯈꯜꯂꯨꯕꯗ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯖꯗꯦ, ꯃꯌꯨꯝꯗꯒꯤ ꯊꯣꯛꯅꯤꯡꯕꯅ ꯉꯥꯎꯔꯦ꯫ ꯑꯗꯨꯕꯨ ꯃꯄꯥꯕꯨꯁꯨ ꯀꯤꯖꯕꯅ ꯔꯤꯇꯥ ꯃꯥꯒꯤ ꯀꯥꯗ ꯋꯥꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯈꯥꯡꯂꯤ꯫ ꯔꯤꯇꯥ ꯃꯀꯣꯛꯇ ꯐꯤ ꯃꯆꯥ ꯑꯃ ꯌꯦꯠꯁꯤꯟꯗꯨꯅ ꯃꯄꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯃꯄꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯔꯤꯇꯥꯅ ꯁꯨꯃꯥꯡ ꯌꯧꯁꯤꯜꯂꯛꯄꯗ ꯇꯨꯡꯂꯣꯝꯗꯒꯤ, "ꯏꯆꯦ, ꯀꯥꯏꯗꯅꯣ ꯑꯃꯨꯛ?" ꯔꯤꯇꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯔꯥꯕꯩ ꯏꯃꯨꯡ ꯋꯥꯏ ꯇꯥꯁꯤꯜꯂꯝꯕꯒꯤ ꯃꯈꯨꯠꯇ ꯁꯨꯝꯆꯤꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯦ꯫ ꯔꯤꯇꯥꯅ, "ꯑꯩ ꯑꯁꯤꯗ ꯑꯝꯇ ꯆꯠꯂꯨꯒꯦ, ꯅꯪ ꯕꯥꯖꯤꯗ ꯍꯥꯏꯗꯣꯛꯀꯅꯨꯀꯣ, ꯏꯄ꯭ꯋꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯦꯕ." ꯔꯥꯕꯩꯅ, ꯃꯣꯛꯀꯅꯤ ꯅꯪ, ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛ ꯃꯌꯥꯝꯁꯤꯅ ꯁꯥꯎꯁꯤꯟꯅꯔꯒ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯧꯍꯟꯕ, ꯏꯁꯥꯒꯤ ꯅꯨꯄꯤ ꯐꯥꯎꯕ ꯎꯅꯕ ꯆꯠꯄ ꯁꯪꯗ꯭ꯔꯦ ꯑꯩ, ꯅꯣꯏꯒꯤ ꯁꯣꯏꯗꯅꯕ ꯍꯣꯠꯅꯔꯤꯉꯩꯗ꯫ ꯔꯤꯇꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ, "ꯏꯕꯨꯡꯉꯣ, ꯅꯪꯒ ꯈꯪꯅꯔꯤꯕ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛꯇꯤ ꯃꯁꯛꯀꯁꯦ ꯌꯥꯝ ꯐꯖꯊꯣꯛꯂꯦꯅꯦ, ꯏꯆꯦꯗꯤ ꯅꯍꯥꯟꯈꯩꯕꯨ ꯈꯪꯕꯨ ꯈꯪꯂꯨꯗꯦ, ꯑꯗꯣ ꯑꯩ ꯑꯉꯥꯡꯗꯣ ꯑꯝꯇ ꯂꯧꯕꯤꯔꯨꯈꯤꯒꯦ, ꯅꯪ ꯕꯥꯖꯤꯗ ꯍꯥꯏꯗꯣꯛꯀꯅꯨꯀꯣ." ꯂꯝꯕꯤꯗꯁꯨ ꯍꯦꯛ ꯍꯦꯛ ꯊꯦꯡꯅꯩꯌꯦ ꯅꯪꯒꯤ ꯍꯤꯔꯣꯏꯟꯗꯨꯁꯨ, ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒ ꯂꯩꯒꯦ, ꯊꯦꯡꯅꯔꯗꯤꯅꯦ ꯏꯆꯦ ꯍꯦꯛꯇ ꯍꯥꯏꯕꯤꯔꯝꯒꯦ꯫ ꯔꯥꯕꯩ ꯃꯆꯦꯅꯀ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯏꯀꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ, "ꯑꯁ, ꯑꯩꯈꯣꯏ ꯆꯦꯁꯤꯗꯤꯕ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯗ, ꯑꯗꯣ ꯏꯆꯦꯅ ꯍꯥꯏꯕꯤꯒꯦ ꯍꯥꯏꯔꯕꯅꯤꯅ ꯑꯃꯇꯪꯗꯤ ꯍꯥꯏꯕꯤꯔꯝꯃꯨ." ꯔꯤꯇꯥꯅ, "ꯀꯔꯤꯅꯣ, ꯁꯠ ꯍꯥꯏꯔꯛꯑꯣ, ꯊꯦꯡꯈ꯭ꯔꯅꯦꯕ." ꯔꯥꯕꯩꯅ, "ꯑꯇꯩ ꯅꯠꯇꯦꯗ, ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩꯁꯤ ꯊꯕꯛ ꯈꯔ ꯆꯤꯟꯕꯗꯒꯤ ꯀꯣꯏꯊꯣꯔꯛꯄꯗꯣ ꯐꯔꯛ ꯈꯔ ꯇꯥꯔꯦꯅ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣꯕ." ꯔꯤꯇꯥꯅ, "ꯍꯣꯏ, ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯝꯒꯦ, ꯀꯥꯎꯕꯨ ꯀꯥꯎꯗ꯭ꯔꯗꯤ, ꯏꯆꯦ ꯆꯠꯂꯦꯀꯣ." ꯔꯤꯇꯥꯗꯨ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯗꯨꯅ ꯍꯣꯕꯦ ꯍꯣꯕꯦ ꯆꯠꯈ꯭ꯔꯦ꯫ ꯔꯥꯕꯩꯅ, "ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯏꯆꯦ." ꯔꯥꯕꯩꯁꯨ ꯃꯆꯦꯅ ꯃꯥꯒꯤ ꯄꯥꯎ ꯇꯝꯕꯤꯅꯤ ꯍꯥꯏꯔꯝꯕ ꯑꯗꯨꯗ ꯍꯔꯥꯎꯅ ꯂꯩꯍꯧꯔꯦ꯫ ꯔꯤꯇꯥꯗꯨ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯅ "ꯏꯆꯟꯇꯣꯝꯕꯤꯗꯨꯕꯨ ꯃꯌꯨꯝꯗ ꯆꯠꯂꯝꯂꯗ꯭ꯔꯅꯦ? ꯑꯩꯕꯨ ꯌꯨꯝꯗ ꯍꯥꯟꯅ ꯆꯪꯂꯒ ꯌꯦꯡꯉꯨꯕꯅ ꯐꯗꯣꯏꯖꯥꯠꯂꯣ? ꯅꯠꯇ꯭ꯔꯒ ꯑꯩꯕꯨ ꯂꯥꯛꯄ ꯁ꯭ꯀꯨꯜꯗ ꯁꯨꯝ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ? ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯒꯗꯤ ꯑꯉꯥꯡꯗꯣ ꯋꯥꯕꯗ ꯂꯣꯏꯔꯝꯂꯅꯤ. ꯐꯔꯦ, ꯑꯩ ꯁ꯭ꯀꯨꯜꯗ ꯍꯥꯟꯅ ꯍꯦꯛꯇ ꯆꯠꯂꯒꯦ.
ꯔꯤꯇꯥꯗꯨ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯂꯛꯇꯨꯅ ꯊꯥꯁꯅꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯕꯔꯞ ꯂꯩꯕꯤꯔꯒ ꯁ꯭ꯀꯨꯜ ꯂꯣꯝꯗ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯁ꯭ꯀꯨꯜ ꯌꯧꯔꯛꯄꯗ ꯊꯥꯁꯅꯥ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯔꯤꯇꯥꯗꯤ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯑꯦ, ꯑꯉꯥꯡꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ? ꯁ꯭ꯀꯨꯜ ꯒꯦꯠꯁꯤꯁꯨ ꯂꯣꯜꯂꯝꯃꯤ꯫ ꯑꯁ, ꯃꯤ ꯐꯠꯇꯕꯅ ꯃꯌꯥꯝ ꯀꯨꯡꯅ ꯂꯩꯔꯕ ꯃꯇꯝꯁꯤꯗ ꯏꯆꯟꯇꯣꯝꯕꯤ, ꯅꯪꯕꯨ ꯀꯗꯥꯏꯗꯅꯣ ꯂꯩꯔꯝꯗꯣꯏꯁꯤꯕꯣ? ꯔꯤꯇꯥꯗꯨ ꯃꯌꯨꯝꯂꯣꯝꯗ ꯌꯦꯡꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅ ꯍꯥꯊꯨ ꯂꯥꯛꯂꯦ꯫ ꯔꯤꯇꯥꯅ ꯀꯣꯔꯧꯍꯣꯏꯒꯤ ꯀꯣꯟꯊꯣꯡꯗ ꯃꯈꯣꯡꯗꯨ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯊꯥꯡꯂꯝꯕ ꯃꯈꯣꯡꯗꯨ ꯆꯞ ꯂꯦꯞꯄꯤ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯊꯥꯁꯅꯥꯗ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄ ꯕꯔꯞꯇꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯈꯣꯡꯗꯨ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯪꯂꯛꯄ ꯍꯧꯏ꯫ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯄꯤꯔꯥꯡ ꯃꯥꯁꯨ ꯇꯞꯂꯤ ꯆꯦꯟꯊꯔꯛꯂꯤ꯫ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗꯨꯅ ꯊꯥꯁꯅꯥꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯔꯤꯇꯥ ꯇꯞꯅ ꯐꯝꯊꯔꯛꯇꯨꯅ ꯊꯥꯁꯅꯥꯕꯨ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯊꯝꯂꯒ, ꯏꯆꯟꯇꯣꯝꯕꯤ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯉꯁꯤ ꯆꯤꯆꯦꯅ ꯊꯦꯡꯅ ꯂꯧꯕ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯆꯤꯆꯦꯕꯨ ꯋꯥꯔꯨꯔꯕ꯭ꯔꯣ? ꯁꯦ, ꯈꯨꯝꯃꯣ, ꯆꯤꯆꯦꯅ ꯀꯧꯔꯤꯕꯁꯤ ꯇꯥꯗ꯭ꯔꯕꯣ ꯅꯪꯕꯣ? ꯏꯆꯟꯇꯣꯝꯕꯤ, ꯁꯦ, ꯍꯧꯒꯠꯂꯣ꯫ ꯔꯤꯇꯥꯗꯨ ꯊꯥꯁꯅꯥꯕꯨ ꯀꯣꯟꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯩ꯫ ꯅꯪꯒꯤ ꯇꯥꯆꯧꯅ ꯍꯜꯂꯛꯂꯒ ꯏꯆꯟꯇꯣꯝꯕꯤ ꯍꯥꯏꯅ ꯀꯧꯔꯛꯂꯒ ꯅꯪꯅ ꯑꯗꯨꯝꯅ ꯈꯨꯝꯗꯅ ꯂꯩꯔꯕꯗꯤ ꯅꯪꯒꯤ ꯇꯥꯆꯧꯅ ꯅꯪꯕꯨ ꯋꯥꯔꯧꯔꯅꯤꯌꯦ꯫ ꯁꯦ, ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯈꯨꯝꯃꯛꯎ ꯀꯩꯗꯧꯕꯒꯦ ꯏꯆꯟꯇꯣꯝꯕꯤ? ꯔꯤꯇꯥꯅ ꯊꯥꯁꯅꯥꯕꯨ ꯃꯊꯥꯗꯒꯤ ꯂꯧꯊꯣꯔꯛꯇꯨꯅ ꯀꯣꯏꯗꯥꯅꯔꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯄꯦꯟꯅ ꯌꯦꯡꯖꯗꯨꯅ ꯀꯞꯆꯔꯤ꯫ ꯊꯥꯁꯅꯥꯗꯨ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯇꯨꯅ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯇꯨꯅ ꯔꯤꯇꯥꯗ ꯌꯦꯡꯉꯝꯗꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯇꯞꯅ, ꯆꯤꯆꯦ꯫ ꯔꯤꯇꯥ ꯊꯥꯁꯅꯥꯅ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯑꯗꯨꯗ ꯍꯔꯥꯎꯅ, ꯏꯆꯟꯇꯣꯝꯕꯤ, ꯆꯤꯆꯦ ꯂꯩꯌꯦ, ꯏꯆꯟ ꯀꯔꯤꯁꯨ ꯇꯧꯔꯣꯏꯌꯦ, ꯂꯥꯛꯑꯣ ꯐꯃꯨꯡꯗ ꯄꯣꯊꯥꯔꯨꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯁꯅꯥꯕꯨ ꯄꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯒ ꯐꯃꯨꯡꯗ ꯅꯤꯡꯊꯤꯅ ꯍꯤꯞꯍꯜꯂꯤ꯫ ꯑꯁꯣꯝꯗꯁꯨ ꯏꯕꯣꯍꯜ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯂꯩꯔꯝꯗꯕꯗꯒꯤ ꯀꯣꯏꯀꯧ ꯀꯧꯔꯛꯏ꯫ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦꯅꯦ? ꯁꯨꯝ ꯀꯧꯕꯗꯨꯗ ꯈꯨꯝꯂꯛꯃꯟꯗꯕꯗꯒꯤ ꯃꯆꯥꯅꯨꯄꯥ ꯔꯕꯩꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯩ, ꯅꯆꯦꯗꯤ ꯀꯗꯥꯏꯗ ꯆꯠꯈꯤꯒꯦꯅꯦ? ꯅꯪꯉꯣꯟꯗ ꯑꯩꯅ ꯅꯆꯦꯗꯨ ꯁꯦꯟꯅꯧ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ? ꯔꯕꯩꯅ, ꯑꯩꯗꯤ ꯈꯪꯗꯦꯍꯦ, ꯀꯗꯥꯏꯗꯒꯤ ꯌꯨꯝꯒꯤ ꯊꯕꯛꯄꯨ ꯂꯣꯏꯁꯤꯟꯒꯗ꯭ꯔꯥ, ꯏꯆꯦꯕꯨ ꯑꯃꯨꯛ ꯁꯦꯟꯅꯒꯗ꯭ꯔꯥ, ꯉꯝꯖꯗ꯭ꯔꯦꯗ ꯑꯩ꯫ ꯏꯕꯣꯍꯜꯅ, ꯅꯪꯒꯤ ꯀꯥꯔꯟꯗꯣ ꯉꯥꯡꯂꯒ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ, ꯅꯆꯦ ꯀꯗꯥꯏ ꯆꯠꯈꯤꯒꯦ ꯍꯥꯏꯕꯅꯤ꯫ ꯔꯕꯩꯅ, ꯑꯩꯈꯣꯏ ꯕꯥꯖꯤꯁꯤꯗꯤꯕ ꯑꯩꯅ ꯈꯪꯗꯦ ꯍꯥꯏꯔꯃꯛꯇꯗ ꯁꯨꯝ ꯍꯪꯂꯤꯁꯤꯕꯨ ꯉꯥꯎꯔꯕ ꯈꯪꯗꯦꯃꯤ꯫ ꯏꯕꯣꯍꯜꯗꯨ ꯃꯁꯥꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ ꯑꯁꯨꯛ ꯊꯦꯡꯂꯕꯁꯤꯐꯥꯎ ꯍꯟꯖꯤꯜꯂꯛꯇꯦꯕ ꯃꯁꯤ꯫ ꯐꯩ, ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯀꯦ, ꯑꯗꯨꯒ ꯊꯤꯔꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯌꯥꯗꯕ ꯌꯨꯝꯗꯨꯗ ꯂꯩꯔꯝꯂꯕꯗꯤꯅꯦ, ꯃꯥ ꯈꯪꯒꯗꯧꯕꯅꯦ꯫ ꯏꯕꯣꯍꯜꯗꯨ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ꯫ ꯔꯕꯩꯗꯨ ꯃꯄꯥꯅ ꯁꯥꯎꯅ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯃꯆꯦꯗ ꯐꯨꯕꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯀꯣꯔꯧꯁꯨ ꯉꯁꯤꯗꯤ ꯊꯕꯛꯇꯨ ꯂꯣꯏꯁꯤꯟꯕ ꯐꯔꯛ ꯑꯃ ꯇꯥꯕꯗꯒꯤ ꯃꯈꯥ ꯇꯥꯅ ꯁꯨꯊꯗꯨꯅ ꯂꯩꯔꯦ꯫ ꯊꯥꯁꯅꯥꯅ ꯔꯤꯇꯥꯗ ꯌꯦꯡꯂꯒ, ꯆꯦ, ꯑꯩ ꯅꯥꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯇꯥꯆꯧꯗ ꯍꯥꯏꯗꯣꯛꯄꯤꯒꯅꯨꯀꯣ꯫ ꯔꯤꯇꯥꯅ, ꯏꯆꯟꯇꯣꯝꯕꯤ, ꯀꯩꯒꯤ ꯍꯥꯏꯔꯣꯏꯗꯣꯏꯅꯣ? ꯇꯥꯆꯧꯗ ꯍꯥꯏꯔꯒꯅꯦ ꯗꯣꯛꯇꯔꯗ ꯌꯦꯡꯍꯟꯅꯕ ꯇꯧꯗꯧꯅꯦ꯫ ꯊꯥꯁꯅꯥꯅ ꯔꯤꯇꯥꯒꯤ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯔꯒ, ꯆꯦ, ꯍꯥꯏꯕꯤꯒꯅꯨꯋꯣ, ꯇꯥꯆꯧꯗꯣ ꯌꯥꯝ ꯋꯥꯔꯕꯅꯦ, ꯃꯥꯅ ꯊꯕꯛ ꯋꯥꯅ ꯍꯜꯂꯛꯄꯗꯅꯦ ꯑꯩ ꯅꯥꯏ ꯍꯥꯏꯔꯗꯤ ꯇꯥꯆꯧꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯔꯅꯤꯌꯦ, ꯑꯗꯨꯒ ꯊꯕꯛ ꯁꯨꯕꯁꯨ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯔꯔꯣꯏꯌꯦ, ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯅꯤ꯫ ꯇꯥꯆꯧꯅ ꯊꯕꯛ ꯁꯨꯗ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯀꯗꯥꯏꯗꯒꯤ ꯆꯥꯒꯅꯤ ꯆꯤꯆꯦ?
ꯄꯤꯛꯂꯤꯕ ꯊꯥꯁꯅꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯔꯤꯇꯥꯗꯨ ꯊꯥꯁꯅꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯈꯥꯛꯂꯨꯔꯕ ꯄꯤꯔꯥꯡ ꯑꯗꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯇꯥꯔꯛꯇꯨꯅ ꯀꯞꯆꯩ꯫ ꯏꯆꯟꯇꯣꯝꯕꯤ, ꯅꯪ ꯋꯥ ꯉꯥꯡꯂꯅꯨꯋꯣ. ꯏꯆꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯩ꯫ ꯏꯕꯣꯍꯜꯁꯨ ꯀꯣꯔꯧ ꯍꯣꯏꯗ ꯌꯧꯁꯤꯜꯂꯛꯇꯨꯅ ꯀꯣꯔꯧꯕꯨ ꯀꯧꯔꯛꯏ꯫ ꯀꯣꯔꯧ! ꯃꯄꯥꯟꯗ ꯃꯤ ꯑꯃꯅ ꯀꯧꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯔꯤꯇꯥꯅ, ꯏꯆꯟꯇꯣꯝꯕꯤ, ꯅꯪ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯨꯀꯣ. ꯏꯆꯦ ꯀꯅꯥꯅꯣ ꯀꯧꯔꯤꯁꯦ, ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ. ꯊꯥꯁꯅꯥꯅ, ꯍꯣꯏ ꯆꯦꯆꯦ.